ꯉꯝꯃꯣꯏꯗꯕꯗ ꯃꯂꯥꯅ ꯃꯇꯝ ꯀꯛꯇꯅ ꯃꯌꯥꯏ ꯂꯝꯕꯤ ꯁꯦꯝꯕꯤꯗꯕꯒꯤ ꯕꯟ ꯇꯧꯔꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯌꯥꯡ ꯏꯝꯐꯥꯜꯗ ꯑꯣꯇꯣ ꯁꯥꯔꯚꯤꯁ ꯇꯧꯔꯤꯕ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯒ ꯂꯣꯏꯅꯅ ꯉꯁꯤ ꯃꯌꯥꯡ ꯏꯝꯐꯥꯜ ꯌꯨꯠꯁꯤꯡꯒꯤ ꯑꯄꯨꯟꯕ ꯁꯤꯡꯒ ꯊꯣꯛꯂꯛꯇꯨꯅ ꯉꯁꯤ ꯕꯟꯁꯦ ꯑꯩꯈꯣꯏ ꯃꯇꯝ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯁꯧꯒꯠꯆꯒꯅꯤ ꯃꯂꯥꯅ ꯁꯤꯟꯕꯤꯗꯨꯅ ꯑꯩꯈꯣꯏ ꯕꯟꯁꯦ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯌꯥꯡ ꯏꯝꯐꯥꯜꯗ ꯂꯩꯔꯤꯕ ꯑꯣꯇꯣ ꯁꯥꯔꯚꯤꯁ ꯇꯧꯖꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯒꯤꯁꯨ ꯌꯥꯝꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯕ ꯁꯦꯡꯅ ꯑꯗꯨꯅ ꯑꯩꯈꯣꯏ ꯌꯨꯠ ꯃꯌꯥꯝ ꯊꯣꯛꯂꯛꯇꯨꯅ ꯉꯁꯤ ꯃꯂꯥꯅ ꯁꯤꯟꯖꯔꯤꯕ ꯕꯟ ꯑꯁꯤ ꯑꯩꯈꯣꯏ ꯁꯄꯣꯔꯠ ꯇꯧꯖꯔꯤ ꯃꯈꯥ ꯇꯥꯅꯁꯨ ꯁꯄꯣꯔꯠ ꯇꯧꯈꯤꯒꯅꯤ ꯂꯝꯕꯤ ꯁꯦꯝꯕꯤꯗꯕ ꯁꯨꯡꯌꯥꯃꯛ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯊꯕꯛ ꯑꯣꯏꯅ ꯎꯠꯄꯤꯌꯨ ꯂꯝꯕꯤꯁꯦ ꯍꯥꯟꯅ ꯆꯦꯗ ꯇꯥꯏ ꯍꯥꯏꯕꯒꯤ ꯅꯠꯇꯕ ꯆꯦꯗ ꯁꯨꯔꯅꯤ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯇꯣꯛꯑꯁꯤ ꯑꯩꯈꯣꯏ ꯊꯕꯛ ꯑꯣꯏꯅ ꯇꯧꯕꯤꯔꯣ ꯊꯕꯛ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯛꯇ꯭ꯔꯤ ꯐꯥꯎꯕ ꯑꯩꯈꯣꯏ ꯈꯣꯡꯖꯪ ꯑꯁꯤ ꯑꯩꯈꯣꯏ ꯁꯄꯣꯔꯠ ꯇꯧꯗꯨꯅ ꯉꯁꯤꯃꯛꯁꯨ ꯑꯩꯈꯣꯏ ꯕꯟ ꯍꯧꯖꯤꯛ ꯇꯧꯖꯔꯤꯁꯤꯡ ꯑꯗꯨꯅ ꯃꯌꯥꯏ ꯂꯝꯕꯤꯗ ꯑꯣꯏꯅꯗꯤ ꯄꯕ꯭ꯂꯤꯛ ꯃꯌꯥꯝꯁꯨ ꯂꯥꯛꯄꯤꯔꯅꯨ ꯕꯟ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯟꯅ ꯇꯧꯖꯔꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯃꯐꯝꯗ ꯊꯝꯖꯔꯤ ꯑꯄꯨꯟꯕ ꯃꯌꯥꯏ ꯂꯝꯕꯤ ꯂꯨꯞꯅ ꯆꯠꯊꯔꯛꯏꯕ ꯃꯂꯥꯅ ꯆꯠꯊꯔꯛꯏꯕ ꯕꯟꯁꯦ ꯁꯧꯒꯠꯄ ꯑꯣꯏꯅ ꯐꯝꯖꯔꯤꯁꯦ ꯃꯐꯝꯁꯤ ꯊꯤꯌꯥꯝ ꯂꯩꯁꯥꯡꯈꯣꯡ ꯈ꯭ꯋꯥꯏ ꯂꯩꯔꯛ ꯍꯥꯏꯅ ꯈꯪꯅꯩ ꯑꯩ ꯏꯁꯥ ꯉꯥꯡꯖꯔꯤꯕ ꯑꯩꯒꯤ ꯃꯤꯡꯅ ꯍꯨꯏꯗ꯭ꯔꯣꯝ ꯈꯣꯝꯗꯣꯝꯕꯤ ꯗꯦꯕꯤ ꯑꯗꯨꯒ ꯆꯠꯊꯔꯛꯏꯕ ꯕꯟꯁꯦ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤ ꯃꯔꯝꯒꯤ ꯁꯧꯒꯠꯂꯤꯅꯣ ꯍꯥꯏꯕꯗ ꯃꯌꯥꯏ ꯂꯝꯕꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯠꯇꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯊꯣꯛꯆꯈꯤꯕ ꯍꯥꯟꯅꯒꯤ ꯑꯩꯈꯣꯏ ꯆꯠꯄ ꯌꯥꯕꯒꯤ ꯂꯝꯕꯤꯗ ꯁꯦꯝꯕꯤꯌꯨ ꯍꯥꯏꯅ ꯁꯤ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯗꯤ ꯑꯩꯈꯣꯏ ꯈꯣꯡꯖꯪꯁꯦ ꯍꯜꯂꯣꯏ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯩꯈꯣꯏ ꯊꯝꯖꯔꯤ ꯁꯤꯗꯒꯤ ꯍꯦꯟꯅ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕꯤ ꯑꯃ ꯃꯣꯏꯅ ꯁꯦꯝꯒꯅꯤ ꯍꯥꯏꯕ ꯄꯥꯎꯈꯨꯝꯗꯣ ꯑꯗꯨ ꯌꯥꯔꯣꯏ ꯇꯁꯦꯡꯅ ꯁꯦꯝꯃꯦ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯗ ꯊꯕꯛ ꯑꯣꯏꯅ ꯎꯠꯂꯛꯄ ꯃꯇꯝꯗꯣ ꯑꯗꯨ ꯈꯛꯇꯗꯒꯤ ꯑꯩꯈꯣꯏ ꯕꯟ ꯍꯟꯇꯣꯛꯀꯅꯤ ꯑꯗꯨ ꯅꯠꯇ꯭ꯔꯤꯐꯥꯎꯗꯤ ꯑꯩꯈꯣꯏ ꯕꯟꯁꯦ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯆꯠꯊꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯩꯈꯣꯏ ꯃꯤडियाꯒꯤ ꯊꯣꯡꯗ ꯑꯩꯈꯣꯏ ꯍꯥꯏꯖꯔꯤ ngasi mala maya lambi apunba bunjariba maya lambi sembidabagi sumba khongjang asi da koi nang thalpuma amadi nang thalsi auto driver amadi magic driver jinga punna pisamna jaraga koi nang bangi leiba praja jinga apunba wana sangchal daba khongjang asi da koi salga jabani akoi na salga jabagi da koi पेन दबदगी मतम कुइन मतम सांगना हाइना बेबा एग्जीक्यूटिव एसओ एमएलए मंत्री सीएम अदगी गवर्नर मयाम वारी सागरे दुबु रेस्पॉन्स से फजब रेस्पॉन्स अमंगसो अमत लेरक्तबदगी कुइ ngasi di kusangna bangang jinga lambi meada mai mai thadana khara tawgre masi damakta kuna mana ngakpi gani aduga akhoi mayai lambi da leiribaji एमएलए जी ने amangani akhoi di khangdamni na khangjade ko असोक याम एमएलए जे उनरु दब सोम बोलाव उनरगा लंबी जे सेमी नम मतंग द हाजरे चीफ मिनिस्टर न मजैया अहुम मरी र उनदन एसी तवो सी एसो कौरे इंजीनियर कौरे वारी सारे अदो एसो इंजीनियर कौरगा था खुनि के फमिन दन मीटिंग मो फनाम तवरे अदुबो ngasi बाउजिदा लंबी सेमबदा पोट होन मेनबदा कनोगी अखोगी कनोगी चाइराव बुगी चाक थादोक पदौना सेमबिरे असिगी खुसेम जे असिजी पामजदे अदुना अखोई क्वालिटी फजना कंट्रोल तौबिरगा मया लंबी जे फजना हेक सेमद्रिबाव अखोई खोंजंग जे हंजरोय अदुगा करिगुंबा सरकार न सुसेम सेमबिरक्ट्रेन खलबा मया लंबी जे अमोन चत यादना बा खोइना तौरनी अखोई अंका तौखाइबनि खोगाइबनि खंदि तौरनी अदुगा अखोईगी मयांग इम्फाल जी नेशनल हाईवे अमगी कनोदा चिंगिबनि अदो मयांग इम्फाल गी लंबी जिददी पैसा थादनिंगाई मयांग इम्फाल गी लंबी जिद सेमबदा मया लंबी गी मयांग इम्फाल सॉरी मया लंबी जे सेमबदा गवर्नमेंट गी ओइबा पैसा जे थादनिंगाई अमता लेतबा मालेबा अतोपा कनो हाईवे जिंदा अतोपा लंबी जिंदा सेमिबा खुसेम जे अखोई मयांग फंददी सेमबिबा करी कागेबा मसिगी मदांगदा अखोई मया लंबी जिदा लेरिबा अखोई एमएलए मयाम जिना वहायबो हाइबजे ngamdrabara sineba khoina yamna nuaijadije malana matam kaktana maya lambi sembidabagi ban tawrapasida akhoi mayang imphal da auto service tawriba akhoi sinau mayam ga loinana ngasi mayang imphal youth singa punba singa tholak ngasi ban je akhoi matam pumbagi oina sagotjagani mala na sembiduna akhoi ban je tawrpa matamda akhoi mayang imphal da lairiba auto service tawjariba kangusinggisu yamna problem oiba sengna aduna akhoi youth mayam tholakduna ngasi malana sinjariba ban ase akhoi support tawjari makha tanasu support tawgigini lambi sembidaba sungyamak yaroi akhoi thaba oina udbiyu lambi je hana chida tai haibagi nataba chida surani haibagi wari to aji akhoi thaba oina tawbiro thaba oina hek tawlaktri bawa akhoi
ꯈꯣꯡꯖꯪ ꯑꯁꯤ ꯑꯩꯈꯣꯏ ꯁꯄꯣꯔꯠ ꯇꯧꯗꯨꯅ ꯉꯁꯤꯃꯛꯁꯨ ꯑꯩꯈꯣꯏ ꯕꯟ ꯍꯧꯖꯤꯛ ꯇꯧꯖꯔꯤꯁꯤꯡ ꯑꯗꯨꯅ ꯃꯌꯥꯏ ꯂꯝꯕꯤꯗ ꯑꯣꯏꯅꯗꯤ ꯄꯕ꯭ꯂꯤꯛ ꯃꯌꯥꯝꯁꯨ ꯂꯥꯛꯄꯤꯔꯅꯨ ꯕꯟ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯟꯅ ꯇꯧꯖꯔꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯃꯐꯝꯗ ꯊꯝꯖꯔꯤ ꯑꯁꯤꯗꯤ ꯐꯖꯗꯦ ꯑꯁꯦꯡꯕ ꯗꯨꯀꯥꯟ ꯁꯣꯝꯅ ꯕꯟ ꯇꯧꯔ ꯁꯤ ꯀꯩꯅꯣ ꯍꯥꯡꯖꯜꯂ ꯊꯝꯃꯤꯅꯤ ꯏꯁꯤꯡꯗꯣ ꯍꯣꯏ ꯇꯣꯝꯕ ꯏꯁꯤꯡꯗꯣ ꯖꯨꯔꯣ ꯏꯁꯤꯡꯗ ꯑꯏꯪꯕ ꯖꯒꯥ ꯑꯃ ꯊꯝꯃꯣ ꯑꯥꯒꯤ ꯂꯩ ꯃꯈꯥ ꯊꯝꯃꯣꯗꯣ ꯑꯥꯒꯤ ꯂꯩ ꯃꯈꯥꯁꯤ ꯏꯅꯥꯎ ꯑꯁꯣꯝꯗ ꯁꯥꯅꯤ ꯆꯠꯃꯤꯟꯅꯕ ꯌꯥꯎꯔꯦ ꯌꯥꯝ ꯅꯝꯕ ꯌꯥꯝ ꯐꯔꯦ ꯉꯝꯃꯣꯏꯗꯕꯗ